Save Manipur hairibasi makoina akoigi Manipur sida laiba naharol kaya sing sisu mislead tawnanaba adugumba khongthang amane na aidi lawjai Manipur si akoi mangkhiba leitri politically akoigi laiba Bharatiya Janata Party da खुदोमी थिल्ला थिल्लागा ngang natana aduna akoigi Manipur naharon singna so ayam matam da haibi baduni akoigi Manipur akoi punamak khusamnaraga akoi punamak sungsinaraga kangadawni atopana Manipur kan mangangadaw nate akoigi leba akoina kanjagadaw satriki thongama tatpasi akoida pibada paw ani pi but officially oide paw ani pi amana kangbu amana border ki wangmadagi changa thugai bani haiba kangbu amana border ki manung sida laiba security forces particularly Assam Rifles sing sigi moment se asi restrict tawnaba thugai bani haiba ado khoi yang kan thigali masi karamba group na no haiba do khoi hek khangmagai media da ai hongdok chagi naharon singmu mangnabagi masak tawruni report pun maksing se lem nam ta tharoi makoi chap chaba akhoi gi aini matungina makoi dandi pigani haiba madugi iroi na ngasi fast track coaching same le haraga adugum laba naharon singbu mangnaba thabak tawrokni hairiba maral sirdu posting si thigana na hona gani haidana mahangna thambirakli base aina khanja matamda soidina result fangani maramaduna aigi naharol singna akoi ayam amatamda Bharatiya Janata Party na naharol singda importance pidam da bataragadi Sri Narendra Modi ji na young India ka maina refer to in his every speech mahanga young India haribase अखोगी youth सिंह से असिदा भारत से डिपेंड तौरिबनी अखोगी भारत की prosperity सिंह सी मखोई डिपेंड तौरिबनी हाइबगी वाखलोन दो थंबनी